Lengakna ngammi haibagi matagum Hannagi PRI sing Khanbagi MAHUTTA Administrative Committee Khanbagi Order Thokliba Asi Athuba Matam Da Hangdokpiyu HAINA TOUBUL Gram Panchayat ki HANNAGI PRADHAN TOUBUL Welfare Association ki Secretary TH.BIRA na LEINGAK ki PUKNING CHINGSILLAKLI Hiramasigi matang da ngasi TOUBUL da laiba mahaki yumda pangthokpa pawgi mifam amada TH.BIRA na hai Panchayati Raj Act 1994 Subsection 2022 gi matung inna karigumba lengakna bot tauba ngamdragadi Hannagi PRI sing adumak mathau tawhalu haiba si ek asida mayek sing na palli ek asibu nathairaga ngammi haibagi matagum logi wangmada chatharakliba thawung asi laibakthibani Administrative Committee Khanbagi matangda Bishnupur District ki DC na thokpa order amagi matung inna TOUBUL Gram Panchayat ki oina khallaba members singi electoral roll na chingba sing ibada lana iba yawba maramna Panchayat asigi oina semliba Administrative Committee asi chatnabi yaroi maramaduna Athubada order asi handokadabani natrabadi logi oiba mateng lauragani Lenga ki thawung asi handoktrabadi miyam ga tanaraga lakliba lok sabha gi mikhal asi fawba boycott tawrakpa yai haina mahakna makha taki Electoral roll of Gram Panchayat oblique Jila Parishad serial number pa name of polling station village number haiba passing asi ibada sathengna tabungi oina Thokliba makhoi home serial number 3 serial number 6 serial number 8 asi loinamak lali masigi landigi proof abu December DC na thorokpa notice aduda khoi mayek lan idulare asigumba aranba mayam se ngasigi lengakna amuktang yengbiyu aduga December Deputy Commissioner na tawriba thabak se aingi mateng lodingeda athuba matamda Administrative Committee tabungi se handokpiyu loinana Manipuri gi oinasu Administrative Committee thokpase maram chade Athuba handokpiyu karigba handok taba taragadi lagadoriba Lok Sabha mikhan boycott tor oi hainingai leite maramaduna masi gumba punamase handoktrabadi koi makhan makha kayagi khongjang sangsilani haina ngasi media gi thongda miyam gi mohut chilaga apin tawjari